Democracy chatpa leibak amada meekhal pangthoktuna meeyam gi meehut khanba haibasi adukki matik maru oi haina Chief Minister Nongthombam Biren gi home polling oiriba Luwangsangbam Mamang Leikai da leiba Srivan Higher Secondary School da hangliba polling station number 2/16 da Punsigi Ahanba Oina ngasi vote Thadakhibi Irengbam Chingkheinganbi na phongdorakli mahangna makhatana hai meekhal asida maibak meeyam gi meehut oina oigadoriba luchingba aduna meeyam gi damak kadai fauba karam thabak thorom sing pangthorakadagi haibadudi matamgi matungina khanglagani adumoinamag meeyam gi meehut aduna pangthorakadaba thabak sing aduna luchingba adugi magul lepkadabani hainasu mahangna makhataki ina khogi prajajingdugi mahut silaga khoina haibungamdaba meeyam dugi mahut silaga chatorinina aduna democracy haidi akhogi apama praja aduna semjaba praja aduna khanjaba leadership ne aduna akhogi oindi democracy jam maru oina khale duga khogi right akhoina thadagadori miduna kayamuk yamna akhogi damta tawba ngamakadagi habda madusu khwaidagi maru oina khale